Mamang chahi ki August 8 ta hianglam makha laikai da leibi Elangbam Velentina na masana thajaba gulmohor panbi ani yanthatlambagi matangda ningamdana kapkhibagi video ama social media da viral oiki mahaki thamoida upal wapal nungsibagi wakhalon adubu singthaba oina numit adumakta da Chief Minister's Green Mission Manipur gi brand ambassador oina haple haina lenga ki IPR Directorate ki director na thokpa terol amana lauthokhi matam adudagi upal wapal bu nungsijabi Velentina bu lenga ki mari leinaba authority amadi tongan ba lup singna Puputuna mafam kayada brand ambassador gi mingda upal kaya thahanki adubu matamatu da brand ambassador asida nungsibi ki balengak amadi loop kaya gi thaujal adu ngasi di mirai bagum tawri maruwaina ngasi malem gi mafam kayada pangthokna bagum Manipur da su World Environment Day gi thauram pangthokli laibak thibadi Chief Minister Forest Minister MP amadi atopa yaitong phamdomba mayam yauna pangthokhiba thauram asida matam atuda nungsibi khiba nupi macha asibudi yauhan bidaba asini adubu lengak na matam amada nungsiba saraga ngasina kauthok piraba brand ambassador asibu mahaki laikai amadi khulgi miyam na pukning thogatuna ngasi World Environment Day gi thauramda u panbi kaya thari Green Manipur Mission gi ambassador amani haina di lakthok pi khraga zu ngasi Environment Day numit asida sa thabagi thorom kaya marum ama akhoi Manipur sinba thungna pangthokli ambassador ama oiriba angang asibudi ngasi invitation pibi rakhidre yamna ikaiba pibani haina akhoi khanjai Ningsing bayabadi Velentina Elangbam bu brand ambassador lauthokpagi cherolda mahakna chahi ama chupna lengakna sinba VIP yauna uthaba World Environment Day gi thauram van moshaf amadi department singna sinba uthabagi thauram singda yauhan gadavani haina mayek sengna pankibani loinana Manipur da asangba umang ama leihanabagi pandamda mahakpu campaigner natroga advertisement thokpada yauhan gadavani haina su cherol aduna pankibani adubu hairiba sing asi nathairamlaga ngasi pangthokhiba World Environment Day gi thauramda yauhan dabata natana chepau fauba pirak tabagi thawong asina wakhal mapung phadribi piklibi nupi macha asigi thamoida pendaba amati phaujari ngasi World Environment Day ase aina matam kunadagi ngajarakpani masigi nume sida aina uwa kaya thaduna Manipur asibu amadi aigi khongkong asibu sangangani aina khanjabadu sarkari maikaidagi aingonda invitation amata laktabana maram oiraga ai yamna nungaijadi ainadi Manipur gi sarkarna invitation laklabadi ai mafam kaya chatuna uwa thaduna Manipur asibu sangangi haina khanjabani losalakadorba sahi asida tha ama ani khata ngarabasa magi Environment Day numit asida mana sauna asa tawjaramba magi tree plantation khara lakani haibagi wakhalol ama laikhibado adumadi angang asigi sauna ningba kai khreng asidi Nakalamaromda brand ambassador ama oina mangonda pigani haikiba honorarium transportation facility food and lodging facilities kudingmak mari leinaba department na pibidri asigumba Manipur lenga ki thong achina karamna Manipur da achangba Manipur mo hongadoribano haibagi wahang ama laktabanate Manipur lenga ki thong asidi bom na horaga pola wine loichanba haibaduni maraka sida Manipur lenga ki maikai dagi lockdown laikibna maram oiraga hairiba nupi macha asi achigum luba tonga ma Environment Day gi uchar thabagi thorumda yahon khidaba oirba yai haibachini adumakpu hariba Manipur lenga ki thong achina nupi macha asi loina ma ki imung munungda apembo oredra ma ku brand ambassador oina habubagi mahidura haibagi wahanga ma laktabanate camera person L Subhash ko loina na pagdam jariba RC Mangangcha Impact News Imphal